ꯌꯣꯡꯆꯥꯛ ꯌꯥꯝꯃꯜꯂꯦ ꯈꯟꯈꯤꯁꯦ ꯅꯪ ꯑꯔꯤꯕ ꯆꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯔꯤ ꯆꯥꯒꯗ꯭ꯔꯣ ꯁꯤ ꯃꯔꯤꯁꯤꯕꯨ ꯆꯥ ꯉꯝꯗ꯭ꯔꯗꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯦ ꯀꯗ꯭ꯔꯣ ꯇꯨꯔꯗꯤ ꯖ꯭ꯋꯥꯏꯅ ꯇꯧꯔ ꯐꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯑꯅꯤ ꯃꯥꯜꯂꯦ ꯆꯦꯡ ꯆꯥꯝꯕ ꯃꯤ ꯑꯍꯨꯝꯒꯤ ꯀꯤꯂꯣ ꯑꯃ ꯃꯈꯥꯏ ꯈꯛꯇꯅꯤꯗ ꯏꯁꯤꯡ ꯀꯟꯕ ꯇꯤꯀꯦꯠ ꯌꯥꯝ ꯂꯩꯌꯦꯕ ꯍꯩꯖꯟꯕ ꯈꯔꯒ ꯀꯟꯕ ꯍꯩꯖꯟꯕ ꯈꯔꯒ ꯀꯟꯕ ꯍꯩꯖꯟꯕ ꯈꯨꯗꯣꯝꯕꯤ ꯂꯨꯄꯣ ꯃꯩꯇꯩ ꯗꯥꯛ ꯍꯦꯟꯕ ꯍꯦꯜꯂꯤꯅꯦ ꯈꯨꯗꯣꯝꯕꯤꯒꯤ ꯗꯥꯛ ꯑꯃ ꯂꯩꯔꯦ ꯌꯥꯔꯦ ꯆꯥꯝꯕ ꯗꯥꯏꯔꯦꯛꯅ ꯆꯦꯡ ꯆꯪꯍꯜꯂꯝꯒꯅꯨ ꯍꯥꯏꯔꯝ ꯃꯥꯒꯤꯗꯤ ꯊꯣꯡꯉꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯥꯗꯧ ꯅꯠꯇꯦ ꯊꯣꯡꯗꯣꯏꯕ ꯏꯟꯁꯥꯡꯁꯤꯒ ꯈꯥꯡꯁꯤꯒ ꯃꯩ ꯆꯨꯈꯠꯄ ꯆꯥꯛ ꯊꯥꯡꯒꯠꯄ ꯀꯣ ꯆꯥꯛ ꯊꯥꯡꯒꯠꯄ ꯁꯤꯠ ꯀꯥꯝꯕ ꯉꯥꯏꯕ ꯌꯣꯡꯆꯥꯛꯁꯦ ꯑꯩ ꯈꯜꯂꯛꯑꯒꯦ ꯉꯥꯛꯇꯪ ꯋꯥꯠꯂꯤꯅꯦ ꯑꯃꯃꯝꯇꯪ ꯇꯧꯁꯦ ꯍꯥꯏꯕ ꯁꯤꯅ ꯉꯥ ꯃꯆꯥ ꯉꯥ ꯃꯆꯥ ꯐꯧꯕꯣ ꯉꯥ ꯌꯥꯎꯔꯦ ꯃꯨꯀꯥ ꯉꯥ ꯌꯥꯎꯔꯦ ꯑꯃ ꯌꯥꯔꯦ ꯂꯣꯛꯇꯥꯛꯀꯤ ꯀꯃꯜ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯄꯨꯛꯂꯥꯎꯕꯤ ꯆꯥꯝꯕ ꯍꯧꯕ ꯁꯤꯗꯤ ꯆꯔꯥ ꯇꯧꯔꯒ ꯀꯣꯀꯨꯔꯣ ꯕꯥꯁꯟꯗꯤ ꯆꯥꯝꯕ ꯌꯣꯡꯆꯥꯛꯁꯦ ꯍꯧꯕ ꯌꯣꯡꯆꯥꯛꯁꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯅꯤꯡꯉꯤꯕ ꯌꯣꯡꯆꯥꯛꯇꯤ ꯉꯥꯗ ꯍꯥꯞꯄꯣꯏ ꯃꯆꯨ ꯐꯖꯔꯣꯏ ꯍꯣꯔꯦꯟ ꯐꯖꯗ꯭ꯔꯁꯨ ꯑꯩꯅ ꯃꯥꯒꯤ ꯍꯣꯔꯦꯟ ꯇꯣꯉꯥꯟꯅ ꯍꯤꯡꯅ ꯍꯥꯞꯀꯅꯤ ꯅꯪ ꯌꯥꯏ ꯑꯗꯨ ꯌꯥꯏ ꯑꯁꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯊꯔ ꯃꯇꯨꯡꯗ ꯌꯣꯡꯆꯥꯛ ꯍꯥꯞꯀꯦ ꯇꯣꯉꯥꯟꯅ ꯉꯥ ꯁꯦꯝꯕ ꯍꯧꯕ ꯈꯦꯠꯄ ꯇꯝ ꯇꯝ ꯈꯦꯠꯄꯤꯌꯨ ꯇꯦꯒꯣꯔ ꯊꯥꯎ ꯅꯤꯔꯥꯖꯇ ꯍꯩꯕ ꯇꯦꯒꯣꯔ ꯊꯥꯎ ꯀꯣꯡꯒꯣꯟ ꯇꯥꯛꯄ ꯈꯥꯡ ꯁꯥꯕ ꯊꯥꯎ ꯈꯤꯇꯪ ꯍꯩꯖꯤꯟꯖꯕ ꯊꯥꯎ ꯍꯩꯕ ꯈꯔ ꯈꯥꯛꯄ ꯑꯃꯨꯔꯛꯇ ꯄꯨꯂꯞ ꯇꯥꯎꯕ ꯌꯥꯅꯕ ꯈꯤꯇꯪ ꯍꯩꯖꯤꯟꯖꯕ ꯉꯥ ꯁꯦꯝꯕ ꯕꯥꯇꯤꯟ ꯄꯨꯔꯛꯄ ꯊꯥꯗꯕꯗ ꯅꯝꯕꯤꯌꯨ ꯍꯥꯏꯔꯒ ꯅꯝꯕꯤꯔꯝꯗꯕ ꯈꯥꯕꯩ ꯂꯥꯛꯑꯦ ꯇꯞꯅ ꯇꯞꯅ ꯑꯣꯠꯄ ꯅꯝꯃꯣ ꯍꯥꯏꯔꯒ ꯅꯝꯕꯤꯔꯝꯗꯕ ꯌꯥꯝ ꯐꯖꯒꯗꯧꯔꯕ ꯀꯥꯟꯗ ꯅꯝꯕꯤꯔꯝꯗ꯭ꯔꯕ ꯇꯞꯅ ꯇꯞꯅ ꯑꯣꯠꯄ ꯉꯥ ꯇꯥꯎꯕ ꯐꯖꯅ ꯇꯥꯎꯕ ꯂꯨꯅ ꯅꯥꯟꯅ ꯇꯥꯎꯕ ꯉꯥ ꯈꯔ ꯀꯣꯊꯔꯛꯄ ꯖꯞ ꯂꯥꯎꯅ ꯀꯣꯊꯕ ꯄꯣꯛꯏꯍꯦ ꯈꯥꯡ ꯂꯥꯛꯑꯦ ꯊꯥꯎ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯇꯣꯛꯄ ꯀꯣꯡꯒꯣꯟ ꯇꯥꯛꯄ ꯉꯥꯏꯕ ꯃꯩ ꯂꯩꯈꯠꯄ ꯀꯣꯡꯒꯣꯟ ꯇꯥꯛꯄ ꯊꯥꯎ ꯍꯩꯕ ꯌꯥꯔꯒꯗꯕ ꯑꯍꯥꯟꯕ ꯃꯔꯣꯏ ꯇꯤꯜꯍꯧ ꯊꯥꯗꯕ ꯈꯥꯕꯩ ꯂꯥꯛꯑꯦ ꯑꯣꯠꯄ ꯄꯦꯗ꯭ꯔꯦꯛ ꯀꯥꯛꯄꯗꯕ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤ ꯀꯥꯞꯄꯦ ꯆꯅꯝ ꯊꯥꯗꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯃ ꯇꯥꯁꯟꯈ꯭ꯔꯕ ꯑꯣꯠꯄ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯨꯂꯞ ꯍꯦꯛꯇ ꯊꯥꯗꯕ ꯑꯣꯠꯄ ꯄꯨꯂꯞꯅ ꯑꯣꯠꯄ ꯃꯔꯨ ꯃꯔꯥꯡ ꯆꯥꯏꯁꯟꯕ ꯑꯣꯠꯄ ꯐꯖꯅ ꯑꯣꯠꯄ ꯍꯥꯄꯛꯀꯦꯔ ꯑꯗꯨꯕꯨ ꯆꯥꯛꯀ ꯇꯣꯠꯂ ꯆꯥꯒꯦ ꯃꯆꯨꯒꯤ ꯑꯣꯠꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯩꯖꯟꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯊꯥꯊꯕ ꯑꯁ ꯈꯤꯇꯪ ꯌꯥꯝ ꯊꯣꯛꯈꯤꯕ ꯑꯗꯣ ꯑꯣꯠꯄ ꯌꯥꯔꯒꯗꯕ ꯊꯨꯝ ꯊꯥꯊꯕ ꯌꯥꯝ ꯌꯥꯛꯃꯟꯒꯗꯕ ꯁꯤ ꯈꯥꯛꯄ ꯑꯣꯠꯄ ꯍꯩꯖꯟꯕ ꯐꯖꯅ ꯑꯣꯠꯄ ꯃꯨꯟꯕ ꯉꯥꯏꯕ ꯅꯥꯀꯟꯗ ꯌꯣꯡꯆꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯈꯥꯕꯩ ꯂꯥꯛꯑꯦ ꯑꯃꯨꯛ ꯑꯣꯠꯄ ꯀꯥꯗꯅꯕ ꯑꯣꯠꯄ ꯃꯆꯨ ꯈꯤꯇꯪ ꯍꯦꯟꯕ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯃꯍꯤꯒꯤ ꯆꯥꯡ ꯑꯔꯣꯏꯕꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯩꯖꯟꯕ ꯑꯣꯠꯄ ꯁꯥ ꯃꯔꯣꯏ ꯂꯪꯁꯤꯟꯕ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯔꯣꯏꯕꯒꯤ ꯁꯤꯡ ꯊꯥꯛꯆꯟꯕ ꯈꯥꯕꯩ ꯂꯥꯛꯑꯦ ꯑꯣꯠꯄ ꯈꯥꯡ ꯃꯅꯥ ꯇꯥꯞ ꯄꯥꯏꯕ ꯊꯛ ꯊꯥꯡꯗꯕ ꯑꯃꯨꯛ ꯊꯥꯡꯀꯠꯂꯛꯄ ꯃꯣꯔꯣꯛ ꯈꯛꯇꯪ ꯉꯧꯕ ꯉꯥꯔꯤ ꯍꯥꯞꯄ ꯉꯥꯔꯤ ꯉꯧꯕ ꯁꯤꯁꯦ ꯄꯣꯠ ꯆꯥꯅ ꯊꯝꯃꯝꯁꯦ ꯃꯍꯤꯗꯣ ꯈꯥꯕꯩ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯌꯨ
ꯌꯥꯗ꯭ꯔꯣ ꯄꯣꯛꯄ꯭ꯔꯥ ꯄꯣꯛꯄ ꯁꯌꯦꯡꯗ ꯌꯥꯗ꯭ꯔꯕ ꯏꯁꯩ ꯁꯥꯕ ꯆꯥꯛꯁꯤꯡꯁꯤ ꯃꯦꯠꯄ ꯀꯤꯗ꯭ꯔꯣ ꯁꯤꯗꯤ ꯍꯤ ꯃꯄꯥꯟꯁꯦ ꯂꯦꯞꯄ ꯆꯠꯂꯦ ꯃꯀꯣꯛꯁꯦ ꯃꯀꯣꯛꯁꯦ ꯁꯤꯡꯖꯨꯗ ꯍꯥꯞꯄ